Hello everyone. Ngasigi oina khoigi lairik clockwork haibasigi ani shuba episode ta thamduisi khoina queen bee role haiba ko haiba concept se mamangda akhona mamangi episode ta khoina nainagri ngasagi 4D mix haiba concept ama nainakre adui matungda ngasi jina khoina queen bee role haiba ana queen bee gi concept si kaidagi lakke haiba matamda ngasagi khoina haing khoi haibtare haijina makhoina mahum sare aduga makhoigi queen bee ama always lay magi maharani ma haitare every other akhoigi atopa haing khoi myam jina kochen chen dana hona duini aduga ngasagi queen bee ji makhoina always protect tawi aduga magi oina tobham thokpa main oina tawgoda magi mathau haibtare masi ngasagi queen bee jina tawduine ba si taw matamda mangonda disturb tawdana ba then any other tasks myam ji atopa haing khoi myam jina loi hona duin sumain tawdana ngasagi akhoina any business amada business sigi ngasagi yamna maru oiba queen bee gi role oigaba darkata ba thabak amam loi leib ka so aduna ngasagi haiba asumba thabak si akhoina haiba queen bee role ji kaino hai matamda business sida magi oina khwaidagi unique oina competitor myam dagi mana ahenba kayumba quality ama or got some kinds of characteristic ama magi business the service the product ta puthongani ba highway post si ngasai gi miyoi kharana always torongani kaima matamda mi amana highway khwaidagi maru oriba part si mana torombasu yai then kaima matamda miyoi kharana torombasu yai auna business amada khwaidagi daka tariba sigi maru oiba role ji kana kana na loge habse akhoina khangdokpa machangi aduga makhoina tawriba thabak sina karino ba karamba makhangi thabak sa khwaidagi akhogi business da maru oige haba sidai hena maru oiba ambaw leitre ko aduna haiba thabak tu tawriba mi singsi atopa akhogi any other team members singsi mathau se kaino hai matamda haiba miyoi singdu akhoina disturb tawdaba aduga makhoida atopa unnecessary kanadaba atopa underutilize tawdaba thabak si makhoida yaringai tawhandaba je si akhoigi team jigi mathau neba ngasai gi haing khoi myam jina hotnariba dabain tawdana aduna ngasai ahamada si khangi hai tare khoi ahamada queen bee gi role si kana kana na khoigi business da lorino haiba darka taiba on for example akhoina yengbe food ki industry da hire si kayumba business house am leire khalo hai ji ma da makhogi business si kai gi dong to phauge hai matamda makhoji momo yolen lor si momo ji yam haw ma haiba ngasai gi business house sina fast food sina puthoiba momo se asugi matik haw adu tadi sigi momo si kanana haurino kanana prepare tawi kanana cook tawi hai kana ngasai gi nupam khak lei hai tar haiba nupa ji ma ji cook hire si haiba business da ko now haiba sigi cook sina queen bee gi role ji loriba ko now oi targa di magi pot sini ba khwaidagi maru oi ji mai business sida auna ngasai gi haiba ji khoi define tok thopa ma khak change then kayumba business house ma leire then haija khoi handloom gumbagi makhan makha kya gi khoi keno gumba p design putho en lorsi now doi targa ding asai gi haiba design anobo puthok pajina magi khwaidagi keno ne khoi gi strong oiba magi differentiator haib tare business da my competitor degi now itadi magi business da designer ama soile ngani haiba designer duna queen bee jigi role oiduni any other du di mathang mathang lakpa masa mareng neba but khwaidagi maru oiji my business da sigi part se oiduni ba aduna sidai da akoi gi authority na pi si kai no ha matam kai mo matam da queen bee gi role si mi ama khatang na lobu yai then kai mo matam da mioi khara yam na lobu su yai ba ado akhoi mi ama khakna low targadi so adoi tadi ngasai gi akhoi na momo gi case da hai kanda matom low targadi haiwa cook si chat khiu numita natraga majina masangam da na nare hafta ama tham na gi matamda akhoi gi business si pura mahau dei kai de lu on duin hai tar akhoi gi product se ko then ding ngasai gi akhoi gi handloom da har su ngasai gi designer duma hek na gi ba natraga ma to khi ba natraga lei gi da matamda the whole business si ai unique differentiator oiba possible loimak akhoi kana to duine mang duine aduna ngasai gi always queen bee gi role si multiple people sta akhoi kano hayan bang khak change mi ama khatang da hairaga leibasi yamna risky oib aduna ngasai gi auna posi queen bee gi role si khangbagi mathau si ani thokna lei author sin haibi matungina number 1 queen bee gi role si khangdokpa
aduga higher posi miyoi atopa ani ohum mari mangadasu akhoi same quality and result to phangba ngamnaba mongda makhoi je akhoi train toba then atopa mana mu ngasai queen bee na tawriba thabak si disturb tawdana gi damakta atopa khoi any staff leiba myam sida atopa thabak myam je lu sinar ka duini moida auna matam sida akhoi system and the process design to gi mathau ji darka tare so that ngasai queen bee na tawriba tumak chamana na atai na ju puthopa ngamnaba atopa queen bee role longduriba myam duna अतोप टास्क मैम लेहौरी मैम याम फजना नियम चुमना अखोना पामेबा आउटकम दु पुथोकना बो होनाबदा सिस्टम एंड द प्रोसेस से याम फजना डिजाइन तोबा डेवलपमेंट तोबा अदुगा अखोय इंप्लीमेंट तोबगी पार्ट चंगेबा अदुना नहाना अखोना 4D मिक्स ता हाय मतमदा डिजाइनिंग की पार्ट है डिजाइन तो कांड बिजनेस ग्रो तौनबा अखोय डिजाइन तो दरकार ताय है औना ngасai अखोयना थबक तंग पंगसुदा सुबजिना बिजनेस आउट पनते कंटिन्यूअसली अखोय बिजनेस डिजाइन तो दौने है सो सिस्टम एंड द प्रोसेस डिजाइन तो बुजा सी वन ऑफ द बिजनेस इज आउटखटनबगी अखोयगी डिजाइनिंग की पार्ट हमने औना हाई बसी अखोयना मथंगी चैप्टर दा मथंगी एपिसोड ता लाक्तुइ से कइनो क्वीन बी रोल से खंदोबा मतुंगदा माजी डिस्टर्ब तौदनबा अमदी क्वीन बी गी रोल से अतोपदा जो मुक अखोयना कनो ताकपीबे यानबा अदुगा सेम आउटकम फंगबे यानबा सिस्टम एंड द प्रोसेस डिजाइन तोरपगी मथौ दरकार ताय हाइबा पोसिना मथंगी अखोय नेक्स्ट एपिसोड ता लाखनी ngasiगी ओइना सुमाइन तौना क्वीन बी रोल खंदोपा अदुगा क्वीन बी रोल से गी इंपोर्टेंस अदुगा मासे कमाइना अखोयना डुप्लीकेट तौबसिना अखोयदा तुंगदा हेंग रिस्क कमाइना हंदरकनी हाइबना चिंगबसी थमगा ngasiगी ओइना मतंगसिदा अखोयगी वीडियो से लोसनजगे अद मथंगी एपिसोड ता मो हेंग एपिसोड ता अखोय सिस्टम इन द प्रोसेस की मतंगदा मो थमजगे थैंक यू फॉर वाचिंग